Lakhipur online puthok saba April ki tang tarani thoi irai numit ki Khomjinba Pao tabirase ahan bada maroi ba pao mitai bu ST list chanana ba mari leina ba che chang sing mikhal mamang da thabina na ba kholaw law khre silchar itkhola itgada idul fitr gi namaz ki thoram mapung phana pangthokre RRB na Railway Protection Force RPF ki sub inspector amadi constable lawgadore Jiribam district ki dibong ichil club ta Manipur lenga ki makhada anti-rabies vaccine kapthokre amasung sana gi mayek na iba lamai changma panbaram charit manas Ayodhya gi Ram Mandir da khudol tamkhre Haujik mapung oi papau tabirase Mitai bu ST ki list ta chalhana ba mari leina ba cherol sing athuba matamda yaragadi MP ki election asigi mamangda Manipur lengak na thana ba amasung lisingani ga kuntaruk delimitation gi mamangda mitai bu ST list ta chalhana ba makata na akan makholaw lawkhre khongjang asi ngarang April ki tang 13 nungthil gi pung ani makhai tabada Manipur ki singjamai kaithelda uri khinbam matau leibi President Women Front WMC Manipur Unit amasung Arambam Sajan President Youth Front WMC Manipur Unit ka loinana singjamai ima kaithel ki ima singna mapung phana saugatuna pangthokre haina Yambem Arun Mitei Secretary General CEC World Mitei Council gi cherola mata haire nasi akoina slogan asi series of the 2nd April 2024 Manipur Best Lakta makata na pagi slogan kasi cakar pole ani negiti jadi lata juga MP election mama sida pagi bitai bi ko kani kam thada kana 2013 dagi namsen dana tham bodo umatam da thabiyu yarga di MP election mama sida abi ha abisuma koi Tongan-tongan mamapam da pangthok na khibegom ngarang Kasar jila gi Silchar shahar gi tongan-tongan ba idga singaloina na itkhola idgada Idul Fitr gi namaz ki thoram mapung phana pangthokre ngarang sagol se numita Silchar Boro Masjid ki Imam Maulana Sabir Ahmad Loskar gi lamjing makhada Silchar gi itkhola idgada Islam dharma chatpa yam kraba mioi kyana saruk jatuna thoram asi pangthokki Railway Recruitment Board RRB na Railway Protection Force RPF amadi Railway Protection Special Force ta Sub Inspector gi pham amasung Constable gi pham lising mari ga chatruka humpu lawgadori hairiba phamsing asigi mahi gi thak Sub Inspector gi oina graduate chahina kundagi na kunipan gi manungda oigadabani aduga Constable gi pham gi tama class 10 pass toba aduga chahina 19 dagi kunipan gi manungda oigadabani hairi online da application pisinba April gi tang 15 dagi hauragani aduga application pisinba gi aroiba matamna May gi tang 13 dani akupa marol amadi online application gi damak awang nongpoki oina RRB Guwahati ki website www.rrbguwahati.gov.in official website asida changadabani Ngarang ayuk Jiribam district ki Tibong Ichil Club ta Manipur lenga ki Directorate of Veterinary and Animal Husbandry Services ki Director Dr. R.K. Khogendrajit amadi Subdivisional Veterinary Hospital Jiribam ki Deputy Director Dr. Hisnam Usarana ki meeting makhada Dibong Ichil Club ta Jiribam Veterinary Staff singa kusam naraga anti-rabies vaccine kapthokre Anti-rabies vaccination campaign asida BFA Pikurai BFA M Kiran amadi DO L Bode Sarujaki Thoramasiga mari lenana Subdivisional Veterinary Hospital Jiribam District ki Deputy Director Dr. Hisnam Usarani na sumnahai Veterinary and Animal Husbandry Services ki Director Dr. R.K. Khogendrajit masum Subdivision Veterinary Hospital Jiribam ki Deputy Director Dr. Hisnam Usarani ling makhada ngasi April ki tang 13 2024 Dibong Club ka loina na kusamna dina anti-rabies vaccination kapthok se hai diba anti-rabies vaccine kapthok gi
matang sida ngasai khungang akoina khung taret mu kapsare mingona palabda Alipur Kolathon Kalinagar Chapanagar Vidyanagar Chathon amadi Dibongni haiba anti-rabies vaccine asi akoina department ki oina koi hospital da koi daily routine oina kapthojabani adubu khanghaudana Manipur da haiba rabies na chikpadagi hina chikpadagi asi ana thorpawtigi district Imphal East West aduga Bishampur Kakching asina chingbada thonglakpadagi haiba mass anti-rabies vaccination asi various place tapuna kuna pangthojabani Jiribam district asida haiba lena asi makhatana sandokpa chandokna koni yumyumda yoga kogi hui hongong sing asi akoina haiba lena sidagi ngaktoke haidegi amatu oibo upai ko koina anti-rabies vaccine ka to haiba sin aduga hui si huina ka yumba koina chikpa yaura ka huina chi haina koina losina ka thambi da ba adugi mawata koina achenba running tape order habadi chen shinda koina sapun loraga haiba koina chikhiba mafam da photona singna samthuki da bana na koina anakpa primary health center da doctor ka tana biraga makata ga lokon thokba thokta yang adu lokat pi da adu karigumba koina chikhiba hui adu khangba taraga di hui asi koina isolate ta ba tong khaina tham mangon da phubi ba sei ba mata tawdana asagi hui asi khanigi magi pijabam thoko do pijaram matunda kaigumba in case akoi hui sina kaigumba siba taraga di ten siba taraga di akoina hui si akoina rabies na naraga sirini natre haraga na akoi atop laina na na basi bani habasi confirm tong le gni damatuna directorate to veterinary and animal husbandry ki makha da leba disease investigation laboratory habas days akoina hui asiba si sa du pumna phubi da damni ko aduga adoida test to biraga di haiba laina asi confirm to bong ambani habna danthina aina haijening gudi akogi procedure Jiribam da laiba akoi prajasinda masagi sigi laina si mafam sida mona thoktana ba yum da yuiba akogi hui hongdong sing asi anti-rabies kapsok yu haibasi Nungairaba Pao Hauragliba School ki mahiroi singi tamak computer gi lamda new education policy asigi matamga chunaraba computer gi anoba course kaya is court na tambi takpi gadauri class 3 dagina class 10 gi mahiroi singda marik chumna makhong sengna HTML CSS C++ artificial intelligence amadi machine learning na chingbagi course sing is court na puduna lakchari akupa marol gi damak ngasimak contact tobiu mobile number 9606017575 natraga hello@eastcourt.com da email tobirago aikoi address Positech Technologies OPC Private Limited first floor near South Barak Complex Binakandi Part 2 Kasarasam Sanagi mayekna iba lamai chamnga panba Ramcharitmanas Ajodha ki Ram Mandir da kudol tamkhre Madhya Pradesh ki ex-IAS officer Subramaniam Lakshminarayan amasung mahaki nupi Saraswati makhoi anigi senphamna saba Sanagi Ramcharitmanas adu Ram Temple Trust kusinakre Chaurakna lupa crore mangarom changna ithoklaba Ramcharitmanas adu kilogram 180 lomi kori ki paraba lamai singda Sanagi mayekna ibani Leibaka sigi Chandrayaan project ki manung channa lakliba lisingani nipu asida Bharat ki astronaut thagi lemai da khongdana na basem sari haina Indian Space Research Organization ISRO ki chief S Somnath na phongdokre Orissa lengakna rajya sigi Special Security Battalion SSB personnel singda makhoi gi masada yekpa tattoo lokthokna na bahaikre tattoo yekpa jawan sing numitra mangani gi manungda tattoo lokthokna na ba akan bawa pham thamkhre Lakhipur Police Wathokta Enforcement Directorate ED na phaduna leiriba Delhi ki Chief Minister Arvind Kejriwal na Chayolda mangarak mahaki ukilga unabagi matangda thangat ki bahaija sarol adu Delhi ki High Court na ja khidre
नेपाल दा राष्ट्रीय प्रजातंत्र पार्टी RPP की खोंजंग लोइसिंगना नेपाल बु हिंदू राष्ट्र ओइना लाउथोकनबा अकनबा खोंजंग चंगसिनख्रे खोंजंग असिना मरम ओइरगा नेपाल पुलिस का RPP की खोंजंग लोइसिंगा अकनबा मोंगदा मुकनाख्रे मालेंगी सेंजाव पाइबा बिलियनियर इलोन मस्क थासी के अरोइबा सरुक भारत लाकदौरी महाकी टेस्ला कंपनी की मतंगदा भारत के प्राइम मिनिस्टर नरेंद्र मोदी का उनगदौरी मकोय एनी ममांगदा अनिरक उनख्रे इलोन मस्क अमसुंग प्राइम मिनिस्टर नरेंद्र मोदी हंदकी असिना अहुमलक सुबा उनबने नुंगाइरबा पाव खु तांग चिकपा नार्व की अनाबा ख्वांग यांगलिन की अनाबा ब्रेन अमदी बीपी स्ट्रोक ओरुबा सिंगी अनाबा कयाबो डिजिटल क्लिनिकल मैग्नेटोलॉजी स्कैनिंग थेरापी ना लायंग बयाहले लायंग असिना हिदाक अमता याउदना हक्सांगी सेल अमदी वाइटल ऑर्गन सिंबु मथौ निंथिना पांथोकहंदुना ई तोंगदा लेरंबा अमोट पसिंग सेंगदोपा ngamalle amasung kidney liver heart amadi brain gi mapangal kankat handuna hakjang phana thamba ngamalle magnetology scanning therapy asigi kanaba lobiu ngasimak lengsin birago energy healing center first floor smile market central road silchar 1 नोंमाइजिंग नतबदा नुमित खुदिंगी आयुकी पुंग 13 दगी नुंथिलगी पुंग अमा फावबा लायंग जरे चीफ कंसल्टेंट डॉक्टर एम शांति कुमार सिंह लाइफस्टाइल मेडिसिन कंसल्टेंट हार्वर्ड स्कूल ऑफ मेडिसिन USA सर्टिफाइड रोमपुर पार्ट 2 दसु नुमित खुदिंगी नेचुरोपैथी की मखल मखा लायंग पताब सिजनतुना लायंग बाहुजरे एडवांस बुकिंग की दमक मोबाइल नंबर 9706 554 286 नत्रगा 9395-732-456 नंबर असिदा कॉल तौबिरगो आई हक्सांग से मतम थातरम की ममांगदगी ता लिवर दा बल्ले मतौदना याम नुमाय तबसोंदा डॉक्टर कया जेवरे नुमायो फंगदबगी मतुंदगी जा नेचुरोपैथी ओदा शांति मनात तत्तुना मसी पानी जासी मखादा येंगदा हक्सांग से यामना नुमाय याउसी जामनि बोरे हाने थिनबल लेम पतोरबा पुटाना और बुकुलबा लोइना नुमाय अरोइबदा मरोइबा पाव अमुखन्ना मितैबु ST लिस्ट चन्ननबा मरी लेनबा चे चांगसिंग मिखल ममांगदा थाबिननबा खोलाव लाउख्रे सिलचर इटखोला इदगादा ईदुल फितर की नमाज की थौरम मपुंग फाना पांगथोख्रे RRB ना रेलवे प्रोटेक्शन फोर्स RPF की सब इंस्पेक्टर अमदी कांस्टेबल लौगदौरे जिरीबाम डिस्ट्रिक्ट की दिबोंग इचेल क्लाबदा मणिपुर लेंगा की मखादा एंटी रेबिस वैक्सीन कापथोख्रे अमसुंग सना की मयेक न इबा लमाई चंगमा पानबराम चरित मानस अयोध्या की राम मंदिर दा खुदुल तमख्रे लखीपुर ऑनलाइन YouTube चैनल की पाव संदोक जबा ngasi gi oinadi matang asida loijare।